aduga si nasirgi marka auriba tenjai isam jamba tenjai nate matam amada hindu gi larite yauba plumber's drive da punam pu yekna punam pu mangan takan ngamba BJP ki thambal Congress ki gubuk punam pu mangan ngamba adu ko plumber's te na bise masong se me ama thamjage Janata Dal United nupi amasung minority sing awang bathakta pukhatuna ikai khumnaba political party ni haina Janata Dal United JDU gi National General Secretary Janab Afaq Ahmad Khana phongdokre Wafam asi Lilong Assembly constituency da Janata Dal United ki miref oriba Alhas Muhammad Abdul Nasir gi firal chinkhatbaga mari lenana pangthokiba miyam gi mifam da JDU gi National General Secretary Janab Afaq Ahmad Khana phongdokibani Lilong Talent Makhongi ITI Road Manakta JDU gi National Amadi State ki Lochingba Singna Sarugya ki ba thoram aduda JDU gi North East in charge su oiriba Janab Afaq Ahmad Khana hai JDU na Bihar da lengak padagi mafam aduda chawkhatpagi awon ba kya purakpa ngamkhre haibasi miyam ne hena khanglabani Bihar lengaki oina tauba tongan bathabak singda nupi khaktagi oiba akhanaba reservation thamduna nupi singbu ikai khumnaba udli Manipur da su anoba ahongba chawkhatpa state ama ONC haibadi JDU gi supporters sing support tobiyu haina su JDU gi National General Secretary North East in charge Janab Afaq Ahmad Khana phongdorakhi नीतीश कुमार के नेतृत्व में वो पहली गवर्नमेंट है हमारी पार्टी और हमारा नेता पहला नेता है जिसने विमेंस रिजर्वेशन बिहार में 50% करने का काम किया है Thoram aduda sarugya kiba Thangmaiban Assembly constituency da Janata Dal United ki mirep oiriba MLA KH Joyki Sanahai handak pangthok liba taranithoi suba Manipur Legislative Assembly mikalasida political party amatana sit kuntaruk hena mai pakpa ngamloi JDU gi oinadi yamdrabada sit tara di mai pakani maram aduna handak semga doriba anoba lengak asida JDU na achoba thodang logani masida Lilong Esidagi Abdul Nasir bu miyam gi mihut oina thagat pirau lengak semada sarugya hanbiu haina MLA Joyki Sana appeal tawki aduga si nasirgi marka auriba tenjai isam jamba tenjai nate matam amada hindu gi larite yauba plumber's drive da punam pu yekna punam pu mangan takan ngamba BJP ki thambal Congress ki gubuk punam pu mangan ngamba adu ko plumber's te na bise masong se me ama thamjage Thoram aduda sarugya kiba Lilong Assembly constituency da JDU gi miref oiriba Alhas Muhammad Abdul Nasir na hai lambi thong semba amadi leitalai ra singda mateng pangbada sauningba pokpa mioi amabu miyam gi mihut ohelaga chakhat khongthang da awanba purakpa ngamloi miyam gi mihut haibasedi isagi amadi miyam gi mathok taba sing khangadabani Mikhal da mai paktuna miyam gi mihut oiba ngamlabadi ahanba oina Lilong SG youth singda ideng thamduna thabak phangdabagi problem solve tawnaba khonagani Maram aduna ACS gi miyamna JDU bu nungsibiyu hanasu Lilong AC da JDU gi miref oiriba Alhas Muhammad Abdul Nasir na makhatana phongdokhi Former Minister duna Congress oina popiramba haujikna amana BJP da amana NPP da mapal kairao gi NPP na Lilong de BJP ki vote khomi Lilong gi BJP na kairao da hala gula di vote khomi machin manao ani gi rajniti Pitribida Angakpani